Akasvani Imphal Ketrimayum Chitrabhanu na pau pazari ahanbada maru eba pau. Mukhemantri Nongthombam Birena Hairi Raja Sida Mamang Chehigi Me Humdegi Horokiba Irang Asina Maram Oraga Lupa Koti Chanipan Lom Mangre Haina Pari Senfam Asi Hingalakpayana Lady Raja Sarkan Hairi RBI provision the Latabana Sarkana Lon Kokpagi Wapam Latri Mukhemantri Nongthombam Birena Hairi Sarkar Asna Teneriba Land Asi Hosik Deriba Amadi Tungda Lakada Mirol Asi Kananabani Rajapal Anusha Wikena Hairi Miliki Kanaba Sing Miam the Parks and Akangandagi Tangai Fedabale Amashung Pradhan Mantri Narendra Modi Nangasi Telangana da Lupa Koti Lising Yang Kaituruk Chang na Paket Patungan Tungamba Project Karagina Sanga Kre Karagina Jatra Hun Kre Mukhemantri Nongthombam Birena Hairi Raja Sida Mamang Chehigi Me Humdigi Horokiba Irang Asina Maram Oraga Sarkada Karkataba Ai Lupa Koti Chanipan Lom Mangre Haina Pari Senfam Masi Masidagi Hingalakpayana Lady Ngasi Manipur Vidhan Sabada Congress MLA Suzir Kumar Okramna Hojik Oriba Irang Asina Maram Oraga Raja Asigi Semilon da Sosulakliba Asigi Matangda Pukalapa Calling Attention Motion Amagi Pakumda Mukhemantri Nahai Irang asiga marilena na Kendra Sarkar na Raja Sida Achoba Mating Pangli Kendra na Raja Sida Lupa Koti Chamri Pinanabagi Ayaba Adugi Manunda Hojik Pawada Lupa Koti Chanilong Kaitorakle Mang Nahai Irang Asina Maram Orduna Raja Asigi Semilon Karam Makai Soksile Haibidiyai Adumapu Yamna Kahena Soksilamgani Haina Miyamna Kaliba Adumakti Aranbani Karigumba Irang Asimakata na Lektrabadi Raja Semilon Atuba Matamda Fagalapangangani Macam authorities itu tan malak, lamsan laku sentak apa. Sarkar sih leram debudong na, thang debudong na, debudong na. Madung mayam nung masih dipullekan. Yong na, lamma puta le, yung puta le, koi masih teneris. Sebab ikoi asyik tu ngisih ikoi asyik mana je ikoi, ena tahu kan? Maming thoning ni, ikoi history tu je pun sign ni saya remisah. Ikoi indigenous ni am ibai pun tholam maming ngisih amat temang, adu ngisih bilam betul jadi. Ngasih miron da koi semai terus itu miron da itu guna koi semua rasi koi punya minat sih koi kahai koi mungkin encouragement agi mai saya sih nama yang tu dah encourage koi sih koi macam sana anak belayan bagi teknik bersamanya punya le bagi nungai dapat toilet di cana bagi kono koi nak kodong kengai le adu punya mungkin koi privacy maintain tang naba angang sing school life tambah kari pa apa koi disapto punya koi sungsoi dana lai berthaman istilah community hall tu kaya le macam sih loktoga koi kono ke Akoi punna, bis halangna mo kono minasi, bis halangna mo ida mo tay koi difference level day koi kana honori. GST pigi matangda Mukhemantri Nongthombam Birena Hai Mamang Cheki Me Humde Horokiba Irang Asina Maram Orduna Raja Asigi Hana Tha Amada GSDP Chama Marfutra Orambadu Chama da Hantaraki Adubu Hozikti Pibam Pagalatuna Chama Kuntra da Lady Sri Birena Hai Kendra Sarkar na Raja Asigi Tax Devolution Asi Hozikti Lupa Koti Chatukta Hengatle Lanziner Laba Imung the Sarkar na Relief Ki Senfam Oina Lupa La Amamam Pigadabagi Manungda Hojik Pawada Maririnaba DC na Ahanba Tankaki Oina Lupa Lising Kunmanga Punmanga Piba Hore Savagi Jiro Award the MLA Ramuivana Imphal Ukhulda Chaliba Gari Singdagi Sel Khabiki Matangda Pukhalaki Bawafam Amagi Pakum Pidaduna Mukhemantri Nahai Lal Gimbingda Ashumna Lambida Thorukna Paisa Khabiki Thaba Asi Tobiganu Lan Tenganaba Sarkar Lady Asumna Paisa Khaiba Asina Jati Purup Kayana Kundaminariba Lamdam Asida Bhabtanadaba Thorukpa Yai Nomagi Chara Talaga Hinglebam Yam the Lal Asina Solingai Chirekta Lambida Chatok Sasin Tobasing the Sel Khaibana Hena Awaba Piri Mahun Mantri Yumnang Kem Chan Hari Municipality Nagar Pransai Amadi Municipal Corporation Chemical Pangtok na Leri Basi COVID Lecture Lakiba Amadi Hosi Raisa Sita Tangduleta Daba Pipam Lebanani Hoji Pawagi Oina Mikal Asi Pangtok Daba Chapchaba Matam Lepri Hainasu Mantri Namakata na Fungdoki Kundrak Pam Kendragi MLA Tokchom Lokesorna Hankiba Wahangi Pakumda Mukhemantri Nongthombam Birena Hai Lal Asida Lekitrebe Singi Imung Manungda Ketipur Piduna Lakli Award Passing Kupna Tikalaba Matungda Pina Naba Sarkar na Kana Honari Mukhemantri Namakata na Hai Biometric Lorba Matungda Manipur da Changlikiba Melmaris Refugee Listing Taru Chatret Nifutaru ki Manungda Jani Yankai Mapandi Masagi Marmamda Halan Kre Lemho River Refugee Sing Mianga Punsina Danaba Matangkaraki Hangba Shelter Home da Thamli
सेल थुंगी विभाग से पुरीबा मुख्यमंत्री नोंथोंबम बिरेन हाइरी हौजिक ओरिबा इरांग असिदा राज्य के सेमिलोन तक का हेना सोक्सिलकतब अमदी इरांग येंगलगा लोंगी सेंफम कोकननबगी खुदोंचाबा आरबीआई के प्रोविजन द लेतबना सरकारना लोल कोकपगी वाफम खनखिरोय सबादा वांखै केंद्र के एमएलए थांगजम अरुण कुमार लोन कोकपिनबा मैटे ट्रैवल यूनियन ना तरुखिबा अपील की मतंगदा पुखलखिबा कॉलिंग अटेंशन मोशन अमगी पाकुमदा मुख्यमंत्री ना हाई हौजिक थोलिबा इरांग असिना करवा तोरिबा म्यूजिक एंटरप्रेन्योर्स सिंग यावना मियाम द चाउना चैथिंग पीरी ममांग चही की जून अमदा राज्य असि इरांगना सोहले हाइदुना सरकारना नोटिस थोपना लॉकथोकी मदुकी तुंगदा इन्ना आरबीआई नसु रिलीफ मेजर्स कुदक लखोतुना बैंक की लोन सिंबगी मतम था तरनिथोगी मोराटियम लॉकथोकी मोराटियम की मतम असि चलिबा था असि फावबो सांगदोखरे मखाताना सांगदोपिनबा राज्य सरकार की माइकैदगी हाइजखिबा लेरे लोन लोखिबा मियोसिना मखोगी ओइबा लोन सिंबा ngamdabagi maram chaba sia sang mari lenaba bank sing de chatuna kudong chaba asi lobiyu hairi aina mayamda mari leinaba concern maroina bank ki loan lowriba any private oiro adu government gi oiro any mayamda ina pau pijaningi si aniraksu khoi notice thokre madudai da hujing amuk madudai da khoi gi loina tawruktabadagi huji another march ki tarik 13 bhawa khoi madugi any grievances ai lupa suk lowri singmangamdre sumai dawi sini sini ab detail mayam se ai gi concern bank se satpiraga madugi grievances mayam lu thambira kanda maximum help taunanaba RBI gi leiriba hanasu already mogi rule chama dum leje aduna madu huji phawo sapidriba loni singna bank ma gi concern banks da chalaga madu gi mayam tana view se submit to view hai nai ngasi gi sigi kodong chap silor house ki through dai appeal tawjari मुख्यमंत्री नोंथोंबम बिरेन हाइरी सरकार असना हौजिक थेनरिबा लाल असि हौजिक लेरिबा अमदी तुंगदा लाकदबा मिरोल असि कननबनी कांग्रेस के एमएलए थोकचोम लोकेश्वरना हौजिक राज्य असिदा लेरिबा इरांग असिना मरम ओइदुना लांजनेरबा मियोसिंगना थेंगनरिबा अवाबा कागी मतंगदा सबादा पुकलकबा सो ड्यूरेशन डिस्कशन द सरुक यारदुना मुख्यमंत्री हाई रिलीफ कैंप द लेरिबा मियोसिंगना थेंगनरिबा अवाबा सिंग सरकारना यामना लुमना लवी हौजिक असि मणिपुर की अवनबा अमा लाकपगी यामना लुरबा तानफम अमनी असिगुम्बा फिल्म असिदा एकोई मसल राजनीति सानबगी मतम नते एकोई मसल पुसिनदुना लेरिबा फिल्म असि यामना फोंगना खनदुना वरेप लोमिनगदबा मतमनी रिलीफ कैंप त लेरिबा मियोसिंग खुंदा लेतानबा अमदी मखोगी याफनबा थौसिल के सरकारना पाइखली रिलीफ कैंप त लेरिबा मियोसिंग अरुबा अना ए यावरकपा अमदी लेखिदबा सिंगी मथौ मंगम पांगथोपदा मतेंग पांगनबा कॉर्पोरेट फंड अमा थमनबा सरकारना होनरी हाइना हाउस थाजबा पीखरे मांगना हाइ इरांग असida lantum kaya yamna mang takhrbage haibagi thizin khomjinaba ayamba loire akangnaba jila amagi pikalakpa report ta henjin ba yoropodagi thizin bagi thabak chathari leiriba irang asi athuba matamda santi puruknaba sarkarna committee na chingba sing semduna yamna kanna honari athuba matamda santi amadi tangdu leitaba phibam laglagani haibagi thazaba mukhyamantri nongthombam birena phongdokhi मुख्यमंत्री नोंथोंबम बिरेना लेबा असि ngangnaba honabada thongna fana ihing nutil naidana mathau toriba lanmi singda ikai khumnaba utli social media da thagalakpa cherol amada मुख्यमंत्री ने हाई राज्य सिगी तोंगान तोंगान बा मफम दा मथौ toriba security personnel sing mateng pangnaba sarkarna quick reaction fighting vehicle tara leire masig manung da gari taret Imphal da yorokre मियांगी पुंसी अमदि लंथुंगा ननबा थौना फबा मथौ पांथोलिबा स्टेट फोर्सिंग सरकारना दरकार लेबा मतeng लेपलेतना पीरी ताबीर पावसी आकाशवाणी इम्फाल देखिने राज्यपाल अनिशा विकेन हाइरी हौजिकी मतमदा मिलिकी कानाबसी यंगलगा मसीगी मरमदा खनाबसी यामना तंगाई फदे वारकी सभ्यता मिलिकी सांगलबा इतिहास ओइरबा वारी लेडी मसी चेहिली सांग कया तंगाई फदना चानबा चिंजा अमु ओइना सिनदुना लाकली वफमसी निमिनी चतकदबा रीजनल कन्वेंशन और नॉर्थ ईस्ट स्टेट इंगसी सेंट्रल एग्रीकल्चरल यूनिवर्सिटी की कॉलेज ऑफ एग्रीकल्चर द हौदोपदा राज्यपाल फोंदोखिबनी खनननबा असिगी हिरमना वारकी अवाउनो पोलमदमदा मिलेट फंगनबा अमदी मसिन हकचांग पीबा मची ओइबा कानबसिंग हाइबसिनी राज्यपाल हाई मिलेट चाबना अंगांसिंगी मसामो फगनबता नतना वखल लोशिंग हेंगलहली मिलेट की कानबसी येंगलगा भारत सरकारना लिसिंगनी तरानी पानबु नेशनल ईयर ऑफ मिलेट हाइना लॉकथोकी अदुगा यूनाइटेड नेशंस जनरल असेंबली ना लिसिंगनी कुलहुमदेबु इंटरनेशनल ईयर ऑफ मिलेट हाइना लॉकथोकी थोरमसी सेंट्रल एग्रीकल्चर यूनिवर्सिटी इम्फाल नेशनल कमीशन फॉर प्रोटेक्शन ऑफ चाइल्ड राइट्स न्यू दिल्ली न पुनः शिनबनी भारत सरकार की इन्फॉर्मेशन ब्रॉडकास्टिंग मंत्रालय की मखादा सेंट्रल ब्यूरो ऑफ कम्युनिकेशन फील्ड ऑफिस चांडिल सिंधुना इंटीग्रेटेड कम्युनिकेशन एंड आउटरीच प्रोग्राम की सरुक अम सेवा
Susasan amasung Garif Kalyangi chahi mapan surukpaga mari lenena SWIFT ki matangda hagolagliba nahasingda khanganabagi thoram ama live school coachingda ngasi pangthokre. Thoramduga mari lenena pung cholom thangta dholok cholom amadi nat ki oiba polong kaya utki. Masiga mari lenena pangthokiba quiz competition singda mokong matang tarba mahiru singda manayan thoki. Lolena miyango oiba rally amasu chatki. Amoromda palan thoram asi Sanapati Jilagi oina Evangrade Academy da pangthokre. Sarkar na paikaliba tongan basking kaya gi matangda marilena ba photo exhibition amasu pangthoki thoramduga marilena na quiz competition amasu pangthoki SWIFT ki matangda miyambu khangan na bigi nomui oiba mipam amangasi Eskula Women's College Nambol da pangthoki CRPF ki marfu taruk suba battalion na Kangpopi Zila gi Samzangi Khunjasang da Solar Street Light Sing ngasi kusinakre Polam Sing asi Civic Action Program gi makhada Khunjasang da khusinaki bani Operation Sadvavna ki makhada Asram Rifles sindina liam na lang bigi kem amang si Churachandpur Zila gi village matada pangthokre maduda kunja Chongarom lang ki amadi hidak lang tak sing liam na piki Anishiba Tokchom Iwa Pisar Nintaural Singh Memorial Super Division Liking hasi Sanakiba Mesta Nungsai Chiru Youth Welfare Organization na Regular Football Coaching Center bu Panjal Omsno da Maikiba Pikre Atopa match amadana Lemeran Yai Falamching Loop amasong Lemopopom Apun Basanaro Loop Panjal Chanaduna Draw Oikre Akasvani Imphal gi pau tabiri Pradhan Mantri Narendra Modi na ngasi Telangana gi Adilabata Lupa Koti Listing yang kai taruk chang na pakat patongan ba project kharagina sangakre kharagina jatra hunkre project sing asi power oil amasung petroleum rail amasung tungan ba raise gi road sector sing yauri Niminini ki khongchata Pradhan Mantri Narendra Modi ngasi ayu Telangana da thungkibani ma ki khongchaman industry Modi na pedapalida NTPC gi Telangana super thermal project ki megawatt chanipan gi anisuba unit miyam da khusinaki ultra super critical technology sinduna paikaliba project singna raise asi da chada Marfu mangha ki changda mai phangalagani leiba sigi leiriba NTPC singi power station singi manungda khwaidi ki wangba changda chada nifunitoi mai puthokpa ngamalagani Thoramda da wangang bada Pradhan Mantri hai tongan ba raise singda lupa koti lising yang khai teru changna paikakadaba project kuntra asina leiba asigi chakhotpagi lambi da anoba pandum ama hangdok lagani mang hai masina leiba asibu mangnom de hena changsing han pangam lagani Ngaksal Mantri Rasna Singh na lebasik oiba Ngaksal ki innovation bu puning thokal po ay ngasi New Delhi da Deaf Connect lising ani kunmari hokdokre masina Armed Forces Defense Industry ki mukok sing startup sing academy amasung policy maker sing yauna mapung oiba stakeholder punam amat oina punsin aduna lebasik Ngaksal ki innovation da singthan ngai oiba khongthang ama oiragani masi Department of Defense Production ki lamjing makhada Innovation for Defense Excellence Defense Innovation Organization na chinbani Kendra ki haksal amasung yaifa yumban mantri Dr. Mansukh Mandavia na Ayush ICMR Advanced Center ama New Delhi ki AIMS sa hangdokre center asina anaba miyosing da mahusai ki lang amadi anoba makhal gi lang sing punna khudong chaba phangalagani asigumba center sing asi Delhi Jodhpur Nagpur amasung Rishikesh ki AIMS hospital sing da lingkhalagani masina ana lahengi lamda hena tijanhan badak chawna mateng panglagani Sri Mandavia ne hai hojik chathari balang pathap asida ayurveda hapsin bana ana laheng de hena khudong chaba piragani mantri na miyam da apaba haksal pinan bagi pandam da Indian Public Health Standards su hokdoki masina ayus layeng mipum kuni mukda fanghan bada hena khudong chahalagani hojik aroibada maroiba paw amuk hanna Mukhya Mantri Nongthambam Biren Hairi Rajya Sida Mamang Chahi ki May 3 dagi horokiba Iraq asina maram orga lupa koti chanipan lo mangkre haina pari sanfam asi hengalakpa yana leiri Rajya Sarkar na Hairi RBI ki provision leitabana sarkar na loan kokpi bagi wafam leitri Mukhya Mantri Nongthambam Biren Hairi sarkar asina thenariba lal asi hojik leiriba amadi tungda lakadaba mirol asi kananabani Rajapal Anisha Weekend Hairi milet ki kanaba sing miyam da paksana khangan bagi tangai fadablei amasung Pradhan Mantri Narendra Modi na ngasi Telangana da lupa koti lising yang kai teruk chang na pakat pa tungan ba project kharagina sangakre kharagina jatra hunkre Paulo Zere